Ngarang numidang pung tararom tarakpa aduwaida Zirivam District Police na miyoi ama malemgi kaithelda lupa lakh nimpuga nithoi romgi mamal oigadaba heroin powder ga konana fagatkre faraba miyoi adugi mamingna Abidur Rahman chahi 36 apokpa Nur Ahmad Laskar Kawi Kasar District ki Uzan Tarapur dagini Impal More lambi gi Tengnopal da leiba taranithoi suba Assam Rifles na miyoi amadagi lupa crore amaga lakh 38 mathoi romgi mamal oigadaba brown sugar ga konana fagatkre faraba miyoi adugi mamingna Syed Sarif Saha sahi kunganithoi apokpa laikhidraba Syed Abdul Satar Kawi Thawbal District ki Haureibi Turel Ahanbidagini All Assam Student Union ASUGI Advisor Dr. Samujal Kumar Bhattacharya Assam Accord Amadi Sayed Nariba Citizenship Amendment Act ki matangda miyam khangna debate taunasi haina Prime Minister Narendra Modi da aiba cherol thaduna phone singnakre IGR South ki listing makhada Mapan Suba Sector Assam Rifles ki Mantri Bukhi Battalion na paikalakpa Civic Action Program ki makhada Imphal West District ki manung chanba Khongham Pata laiba nauna saba Community Hall ama miyamda khusinakre Ngasi ayuk More amadi Myanmar anigi ngamkhai paringi gate number 1 amadi gate number 2 gi no man land marakta laibak anigi apunbagi lamtu sit sengkhre China gi Wuhan province tagi sadagi sandorapa oigini haina singnoriba coronavirus ki laichatna maram oiduna sikhiba mi gi masing lising aniga janiga kuntraga taruk sukre hauzik phawbada laichat asina maram oiraga sokhallaba miyoi gi masing lising humdra mangaga chamri yokre nakalamromda India gi oina laichat asina nare haina confirm tawkiba Kerala dagi miyoi ahum makhoi gi anoba case sample singda negative oibadagi discharge tawkre Ngarang ayuk anganbada Tamil Nadu gi Coimbatore manakta Kerala Road Transport Corporation gi bus ama container truck amaga thengjinabagi thogdokta miyoi 18 laikidre aduga miyoi 19 henbana asok apan nangkhre Kerala Police ki pau amana bus adu Bengaluru dagi Irnakulam tamna lakhibani bus aduda punna miyoi 95 tonglakibani maduda Avinsahi Salem fauduna chatliba lambi gi Tirupur district ki manungda laibak thiba thogdok adu thokibani hairi Numinini gi khongchata mathang cheolda India da lakadoriba United States of America gi President Donald Trump ta Gujarat ki Ahmedabad ta thunglabada miyoi million tara hen bana harau tayamna okani haina panari Amaromda President ki khongchat asida Ahmedabad ki semga sagaliba malem gi khwaidagi sauba cricket stadium su sangagadawi